Naga Taruk Kuki Mihatina Hatpi Kibagi Ngarang Kangla the Kendall Vigil Pangtok the Lake Kidraba Pastor Gimatsanupi Na Tamo Shona Kap Kibada Meitei Ima Amana Temzin Baki Nuksiraba video Amaka social media Sanga viral or a cray. Jantar Mantar ki protest the Meitei Naga Kuki Punna Pandam Amata the Sep Manipur Lauduna Kongjang Roy Oimina Kibagi Mami Haina social media Sanga video Taganara cray. Kuki Singi Matsin Tiba the Utok Zare Hana TNL na Pongdora Kray. Kamjong District the Nambal Turel Matak the Saba Yot Kitong Ama Tugai Kibagi Matang the Kuki CSO Kamjong District na Sakrik Village Authority Amasong Tangkul NSN I am the Maral Sirakiba Wapamaduna Kuki Singi Matsin Tiba the Utok Zare Hana Tangkul Nagalongi Walking Committee na Pongdora Clay. Bresa Tadorok Pacherola Manahai Kuki Sing na Pongdorok the Wapamadu Yumpam Yaut the Bamasong Aranbo Wafong Actane, migrant cookies sing a New Delhi na missionary Swena Sejanade Amasong Nagasangi Mayop the proxy war Satana Bohonade, cookies sing a sea in Dalangaki agency singi, mouthpiece or in a tabak tawi habada, toina, laningai oide, cookies yeso sing the Karigama Kiene Bina, Maitadok Sakraba, Lansa Amasong Paimol Kunbo, reference Soina, Posilapono Hangladuna, Kun sing a dugimi Lenadraba. Matung da jet choro namli huimin thana amasung sangkalok ta kene bina landa kiba dugi taishinaba yana bohonarakle masagi mathakta kultu kuki bilesu kene bina narco tax pi te haiduna mai thadokibane ngomkhaida leiriba naga singna lambi thong fagan hanaba chahi kya gi mamang dagi honaduna lakle adubu kuki singna di naga singda masagi maral kupsinnaba aranba tahana honaduna lakle Kuki Singda Makoy Galona Ladyba, Mio Single Leminaba Palm, Drabadi, Mapamadu Tado Laga Satkiba the Karisu, Ating Valete Hike. AR na Kunja Mari Pabatagi Biles, Chairman of Police the Wakat Cray, Missamni Haiduna Horakiba Singa Mugnabadano Makeup Crehade. Garanung Tilpung Mangarum Tarapada Ukrul District, Hungpung Kuldagi, Kunja Maribu, Assam Rifleski, Kutbu, Amana Paduna, Makoy Bulletproof Gari the Hapsindana Puna Bahonarapada. Kunja Mari si Misamni Paba Yaroi Haiduna Masing Yamlaba, Kunja Nupising na Mayra Paiduna Horaklaga, AR gi Gari Sing Koisinduna Tamlakpataki Nakalaniki Marata Sound Muna Cray. Mayra Paibising na Kunja Mari Bu Paraga Puna Nabat, Tong Haliba Bulletproof Gari Adubu Koisinduna Tamlaga Makoi Misamni Paduna Puba Yaroi Haiduna Akanba Mongda Tingba Pirake, Yamlaba Miyamadulak Sinduna Control Tauna Bohonarapada Assam Rifles na Nome Marukara Pauba Noktak the Kapke. AR na Mio Maria the Buparaga Purakpagi Lambida Litan PS ki Manung Chanba, Langang Sing Yorokpada Amohana Masing Yamlaba Miamna Tatuna Tamke, Mapamasida so AR na Nomaru Kulong Kaptuna Miambu Laksina Bahonake. Amoromda AR na Paduna Pukiba Mushing Asi Misamni Hairaduna Hongpung Biles Administrative Council with Chairman, Bringai Kuina, Complainant Oiduna Ukrul Police Station da Complaint Report Ama File Tau Cray. Report asing matungina phakreba khunja sing ase hongpung khuldagi ngaktane makhoi gi maming na yuimong khapai simre sahi kunganipan apopo laikidraba jimixo khapai simre somi soksui sahi kuntraganipan apopa machangta soksui hongkhraithei kasomba sahi kuntragataret apopa noiba kasomba amasung khurami KSP kuntragataro apopa nalba KSP kawi hade Biles Chairman ki wakadasi Ukrul PS na official oina receipt tawkibaga loinana PS asigi General Diary da number 16/Ukrul PS ki makada entry tawkre hari panbayabdi thasigi tarukta sangsak post ki 40 AR ki khutpu amada nungsang khongda ambush taraktuna AR ki warrant officer Valwan amasung Habildar driver amalai kidabane Thawdosigi matungdagi AR na paksana senaba miyosing phaganaba akanba thabak lokhalakibane makoina phariba Kunja Mari asidi misamni amasung lobukta thabak suringaida param amata pidana phajin kibane haina so hongpung khulgi Kunja singna akanam ongda yaningdaba phongdorakle nakala maromdana thawdo adu thokraba matung Namidang pung tarakpa adwaida army singna pharaga purakpa makhoi mari adu tangkhul nagalungi khutta sinaram ki haide blockade ki mingda singda taba tribal na taba miyoi phuba saiba lefalo haina ko tu na phongdor khrei Jengi district singda khundari ba tribal na taba phurup singda blockade ki mingda phuba saiba harassment tauba masung extortion tauba condemn tawe
Mari lenabana miyeng sangbiyo haina Committee on Tribal Unity kotuna thadorokpa cherol amana phongdorakle. Cherol aduna hai Manipur da maruaina Kangpokpi district ki mafam kharada kauriba inter-district economic blockade ki marumda district asida khundariba tribal nataba phurup singbu tamthina phu saibagi thodok kaya leptana thokle. Asugumba thodok sing asida Manipur amasung India laga nami yengsang sindona blockade tawriba group singna chathariba ka henba thabak thoram sing asi lefalo. Amarom da chathariba blockade asina kuki khakta natana Gorkha, Bihari amasung atopa phurup kaya gi miyoi kaya su awaba nanglibani haina cherol aduna phongdorakle. Panbei cherol asina palakliba social media da namdilong da kuki singi potsai purambani haiba miyoi kaya phuba chaibagi video viral oirakhiba laikhrabane. CJP ki protest mai paklaga chahi ahum helaba Manipur gi issue loisinba ngamdaba punsinba watpagi ni haina mahesorna phongdorakre. Net juzi ki question lek ohen khibagi mayakta Kokros Janata Party CJP na houkhre ihogi numit kunthra manga subada Union Education Minister phom thado hanba ngamlaga sahi ahum helaba Manipur gi issue loisinanba ngamdriba se amatawai pangal sagatpa ngamdabadagi ni haina Republican Party of India RPI athawale gi National Secretary Mahesor Thaunau jamna phongdokre. Manipur University gi Chemistry Department Researchers oina lerambadagi PhD degree phanglakhraba Dr. Peter Laisram Okpagi Kwakethel ngana pithong mapanda leiba Social Welfare Club ki Community Hall da ngarang pangthokiba thoramda wafam ase mahana phongdokhibane. Thoram adu da Mahesona makhata na hai net UG ki question paper lek oiduna mahairoi kya ge punsi mahat kiba thaudo adu Education Minister ama oina masagi maralni yazaduna resign tawramlabade hena ikai khumnagadabane. Adubu miyamna yade habu utuna mahakun namduna phamlok thokiba se miyamge mai pakpane. Asumna aranba ama torokpagi mayokta mahiroi kiyana hauroktuna numit kunthra mangani chupna sangsilakiba khungjangda Education Minister gi phamadu lokthokibane. Adubu Manipur gi oinadi laibak thiba thaudo asisu loiba naidre kumja 2023 gi May 3 dagi haurakhiba Manipur gi Erang asisu warisin puropang amdana leiri hena laibak thidi badi warisin puraktaba khangnatana kanana victim no kanana mara leibano haibadu phawba haibang amdana leiri masimak Manipur gi miyambu central ngana karisu leitana khalli haiba takpani hana phongdoke. Mount Iso Nagaland gi natte haina Songsong Village Authority na phongdorakre. Nagaland gi Biswema Village Authority na Mount Iso simakhoi gi jurisdiction manung da lei haina claim tawkhiba dubu Songsong Village Authority na yaning da phongdokre. Social media da phongdorakle ba wafam adu Biswema Village Authority na khodakta handokadabane haina Songsong Village Authority na khangankre. Biswema Village Council Nagaland gi chairman da iba cherol amada Songsong Village Authority Maugi Chairman Salio Pekrolo Pozena Thasigi Kunmathoida social media da phangba cherol amada Mount Iso si Biswema Village ki jurisdiction manung da lei haina claim tawribadu yabangam lo haike. Songsong Village ki chairman hai Mount Iso asi Songsong khol amasung MMI miyam ki ancestral domain ni masi customary law oral history amasung traditional heritage ki makhada mirol kaya nang aktuna lakle masi Manipur ki khwaidagi wangba singni maramaduna geographical landmark ama oibatan natana maugi ancestral heritage amasung identity ki tangai fadraba saruk amani haire. Signboard lauthokiba natta sengo mapu ki claim da sohanba leite maramaduna Biswema Village Authority na Mount Iso kabada makhoidagi ayaba launaba khanghaleba se khodakta handokadabane haire. Biswema Village Council na yumpham yaudana territory ki claim tawrodabane amasung maduguma thawona fraternal peace amasung harmony da akaiba thohangani haina su Songsong Village Authority na phongdorakle. Naga singna ningthauna singhana haglamba nung section na thamhauri haire. Lone district ki houksong khulda khunda laita duna leiriba inpui naga singna ningthauna singhana haglamba nung ngasi su section na ngak senduna thamhauri. 1844 da Narsinghana haglamba mayek asi mafam aduda khunda laita duna leiriba mising aduna di pabadi thonadre adubu lebaki ningthau amana haglamba nung amane haiduna section ngak senduna thamlei loinana nung aduda hakliba mayek adu sengna ubo phangdabadagi khunja singna mayek sengna uhanabasu hona hawi nung duda hakliba mitegi ariba mayek adu khul aduda leiriba khunja singna pabadi thonadre mamangda su ningthau na haglamba nung amasu khul asidagi puduna State Museum da thamkhiba laikhre nung asigi matang da hauksong khulgi chairman nampi khubam na hai ekhoi gi paipu singna
hairambagi matungina nung asida haklam liba maya asina hairibasi hausong haiba khulasi nongsup thong kawi maramaduna khulasi da khunda leita dunu leiribasing asida kananasu landaba yaroi makhoida sokpan tawba yaroi hana haklambani haike panba yabadi hausong hariba khulasiga Meitei Ningthau amadi Maharani Singhi oiba wari kya ama sagonaduna lei haina khunjasingna nasiphawa wari na hori haide Manipur gi Erang sahi ahum helabasu SIT na kesa da tara khaktamak loisili haide sahi ahum helabasu Manipur gi Kaluk gi Erang gi kesing sa da tara khaktamak SIT Special Investigation Team na loisinba ngamlei haukiba sahi ahum asida kuki amasu Meitei ani gi marakta thokiba hana sunabadu da Manipur Police na semkiba SIT na puna case lising ahum hena lokhat ke masing manung damaru oibani haina khangalaba case kuntra mathoina CBI Central Bureau of Investigation da sinaduna investigating agency asina thijinbagi thabak sathare punna mi chani ga hompu ge punsi mang khraba Erang asida SIT na lokhat kiba case singi sa ta tara khaktamak prop tobo ngamle haina ngahan Supreme Court thamke Additional Solicitor General Aishwarya Bhatti na Supreme Court ki Chief Justice Surya Kant Justice Joymela Bakshi amadi Justice B Mohana ge bench ta wafam asi phongdokladuna Central Agency asina case kunmathu ki charge sheet file tawkhre case tarukna closure report pi khre masig manung da case ahumna accept tawkhre case marina haujik makhata na tijinbagi thabak sathari haike tijinbagi thabak singa sebu yengsen ba hawkiba Maharashtra ge hana ge DGP Dattatreya Pachhal ki karna Manipur ge district ne pan semkiba tongan ba SIT singna puna case lising ahunga somna kun lokhatuna tijinbagi thabak sathari case ahunga somna amagi charge sheet file tawkhre case tarana trial sathaba houkhre habu report apex court asida thamkhi haide Erang sauthohanbagi matangda Konrad Sagmana Myanmar ge illegal migrants singna achawa maram ohale haina phongdokhre Manipur gi Erang ase hena sauthohanbada jumlon nariba Myanmar gi miyoi kyana kanglon kaina international border land senduna sangsalakpa sina so achawa maram ama ohale haina National People Party NPP gi national president Konrad K Sangmana phongdokhre wafam singara Imphal gi palace compound leba Manipur State Film Development Society MSFDS ge auditorium de NPP Manipur State Union sinduna pangthokiba NPP ge annual convention da phongdokibane nominini ki khongsat irai numite Imphal da thungduna Mantri Pukri da Marsilen da NPP Manipur State Unit ki office building sanga khraba matung da ngara MSFDS ke auditorium da pangthokiba NPP ki annual convention adu da Konrad ke Sangman hai mapalam da ki kalon kaina sangsalakpa sing asen lebas national security amasung yellow mi sing da achoba chaitheng ama pide asigumba isu aselengak na haising na mayok na basangi haina paladuna laibasiga national security si hiram amatada compromise tawba yaba nate Manipur na hojik thengna ri bawa basi NPP na Manipur miyam gi interest chapchana saruk yaduna thengnagani NPP na Manipur yauna North East ki miyam gi interest sokadaba thabak khak tawroi North East miyam gi interest da NPP na thabak tawgani haike mikhal matong da miyam na parties na pirakpa mandate adugi matong na mara set palenga ama lehanna ba post poll alliance ki warep ko na lepkan hana sumahana phongdokhe Education Minister Dharmendra Pradhan resigned tawkhre demand sing piragani haibadagi khongjang handokre Prahat Joshida Education Minister ki charge sinakhre haide net question paper leak oibagi wathok ki matang da lebasigi mahiroi singna akanba khongjang sangsinbaga loinana akanba pressure marakta Union Education Minister Dharmendra Pradhan ngarang mahaki phamdagi resign tawkhre CJP na tawba demand sing government na piragani haina thajaba pibadagi numit kunthra tarukti khongjang handokle haina lauthokre CJP na lusingtuna New Delhi ki jantar matar da sangsilamba khongjang asi lebasigi tongan ba state singi capital singda supak sana sandorakhe khongjang asigi maroiba demand ama oiba lebasigi education minister resign taw hairaduna kanba pressure piring charakta education minister Dharmendra Pradhan resign taw khibane loina na CJP gi akanba khongjang marakta union education minister Dharmendra Pradhan mahaki phamdagi resign taw kharba matung union minister Prahat Joshida pahaki paidiba phamgi mathakta ahenboina education minister gi charge sinakhre haide Sanga ki phattaba arem akhak singlang thokpa khudakta lepiyo haina phongdorakre chicken center yen yonba fish center nga yonba gi thabak tawriba mi singna lumidang da langthabal khopung ya koibada apumasa phata hodi borada hablaga puraklaga tumina hondokpa gi thabak sathariba si khudakta topiyo haina langthabal khopung cultural club ki cherol aman haire
Langthabal Khopum Cultural Club ki Secretary ki Cherol amagi matungina Langthabal Khopum gi akoibada khundoklam liba polam asina patha pumtharapadagi mafam asida lairiba miyam amadi chathokasin tawriba miyam da phataba manam namhanbata natana miyam gi haksal da chauna akaiba piduna laire hare maramaduna mafam asigi akoibada phataba polam sing amade sanga gi patha pumthaba lemkhak sing langthokpagi thabasi khudakta lepiyo hilam asida mali lenaba authority singna su yengsenbiyo hare Amaram the MU First Gate Kansipurdagi Catholic School Tabalabigi Paring the Su Second Center Fish Center Amasung Kanagumbana Patahaudi Amorakai Numidang that Lona Langtoklam Basina Mia Maroina School Tamliba Mahiru Shingi Satoka Senda Kudong Sataba Mayon Hale Hade Mia Mamusung Haurak Liba Mahiru Shingi Haksel Gitama Kanbiraga Matung Tarapada Lambia Sida Sigumasanga Sem Kibagi Adam Kaksing Imungi Patahaudi Sing Lambi Sing Da Langtoklam Bagi Tabakudak the Gilepio and Mapamadugi Mission of Pondorakle Bangladesh the Kang Sing but the Hindu Sing Hat Naba IED plan Toram Lehade Bangladesh the Hindu Sing da target Tobagi Atopa Yamna Nungai Taba Todo Ama Oina Dhaka Gi Motivil Dhaka ke Motijilda Metro Rail Station Banata Sakti Deraba IED plan Torambadagi Police na Tengaduna Loktokre Bo Madu Kang Sing Bagi Lambita plan Torambani Amasung Madu Hindu Sing Hat Nabatobani Tazare Bo Madu Loktopodami Amasokre Hare Police na Pongdopagi Matungina Bo Madu Kang Sing Bagi Lako the target Taunaba Yamna Lalong Sana plan Torambani Nganna Tengna Hobuki Asoba attack amanga Topangam Hobani Hade Bomb disposal official amana Pongdoki Bagi Matungina IED Adu KG 1.5 rom lumi Madu Pipe Bomb ne Hade Bo Madu take the guidana Pokai Hanaba Honabada Swebadagi Bomb Maset White Horaktuna Masagi Sahi Kuntraum do Shuraba Miras Ahmad Kobunupa Amasoki Hade Mahak Mamit Oimanata Sopodagi Dhaka Medical College Hospital da admit Tokre Hade Nit paper leki Bihar Sathakiba Banda left wing Mahiro Singh Amasung Police ka Khutona Kre Nit paper lek Amasung protest Tawriba Mahiro Singh Mathakta Police na Sathakiba action atuki Mayakta State Sinba Thuna Sathaba Ban Manungda Ngarang Bihar ki district kaya the left wing students organization Singh members Singha Police ka Khutona Kre Haina official Singh na Phongdora Kre Patna Saran Siwan Aurangabad Amasung Bagalpur da Ban adu Hingsa Oiraki aduga Samastipur, Nawada, Amasung, Nalanda di protest adu yamna kanbo oikhidre haina police na haike. Israel and Mina Hamas ki makhada leba police official mahat krehade. Israel and Mina Northern Gaza status athakiba air strike ta Hamas ki makhada leba police officer amahat krehade. Gaza ki interim ministry amasung medics na phongdokiba da hat kraba police person adugi mameng Brigadier General Abdel Nasser al Makadama Kawi Hadi, Brigadier General Makadama se Northern Gaza Street ki Governor Oinasu Miyamna Sakang Nai Hadi, Laikadaba Brigadier se Israel Amina Gaza City ki Awangda, Laiba Sek, Randhan ki Mapamamata Sataraka air strike da hat kibani Hadi. Minister Singh Instagram, Toina Sizinaduna, Real na Singba Tagatuna Nahasinga Naksina Nabohono Haina PM Modina Poktak Pikre. Minister Singh social media platform Instagram toina sizinaduna matamga sunaraba ril na singba thagatuna leba asiki nahasinga naksinanaba amasung azepa mari thamna bohonagadabani haina PM Modi na mahagi cabinet colleagues singda phongdokre wafamasi nahan pangthokiba cabinet mifamda phongdokibane